लेते है भाई यार होए ले मा खोंग ले बा आर्मी ना मेजर SPDG ना छोई दर मकी मणिपुर की इमा सिंगा हाई बा इसानु पासे सिनगदबने सिनगदब तारगदी असम लाइफंगी साजत चल अबा मणिपुर की लेमा खोंग दा आर्मी थंबी यादे है बगी इमा मयाम की थौरांग लोरकनी ngasiदी leijadabagi lairabagi mohoina thabak su haidra suraga kem dagi pharga silabalen lawi nangi kem dagi chau garba bharat ki army kem mamagi leima khongda leiba chahi lisang sina manipur ki leira aba army se akoina thajaba yam thami asumaran khangi kukina tawri base moi yaningde akoi damakta di temangi army runa tawgadong ni haiba bhaule aduga handakti isagi thaba nakna leba khuki gi misang changaga pharga pigi bane haise ke manungdagi mama chingna madugi phire ka lauraga leima khongda hairiba isan pase hingna sinarakraba ima mayam lak aga leima khongdi army thugai ni athuba matamda isan pa hingna phanghal lo asam dagi laksaraga manipur da sidang na leijaba aduga isan pa sibu laita lari gi damakta thabak suru raw langi awaba kaim le roi akoina laini sine haraga kari gi damakta kem dagi adugma army kem dagi isanu pabo aikoi da yam hairaga nu thi ri ka haibadi suya ya roi manipur gi imar sing hamse chela se asam lai isanu pa sine da bataradi army gi kem thugai ba changa se mi ima lising kaya hat pangang gi yang se haiba se thamjage aduna hairiba army ki commander sing yam putna khala biraga isalu pa hingna phangalu phangdaba targdi manipur ima singna loro ko thawda chawna lobo to no hoi ka koi ga lamba tawni noi maya pa bi lising tara kun la hat pangam go tori bala kuki da sine pangam go tori bala tem da la aga akoi akan ba khongjeng jeng ne haibe se thamjar ka matang se puna ma isa singla des me dia ne sumateng pangbiyo isa hingna phangandaba ya ro ilai na lai ma macha manipur di mai dai bu asok thine yeng bra barat natra bra noi matamang da sine ya hidan ta bu natro barat natre barat ki home minister prime minister su kasi yeng ga nupi angang kaya angang macha pi ba yaw na tam tare segai raga barat ta taba phibam sadan taba isa isu nong nong holap ka me tangawon da ni sahi ani surba da barat sarkar na nasing khup na leiba khang mga magi pangalaite state BJP ki kamuso punsan dapat targa din do koi ai koi na saura agadi leibak sida nungai roi noi ki thawdang lawon to pa mayam na phamta do oisu noi li phu thor o haiba ne ai koi na nim tha tam ge haiba de koi enai na phani noi li phu sinak japmanan thor aga APP laite jananta laite BJP laite manipur bu bharat nan la ne yenga ba bharat pu mai ta ye ba phuru mang na tawram na tro ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯄꯥꯟꯖꯔꯒꯦ ꯃꯅꯤꯄꯨꯔꯒ ꯏꯆꯥ ꯏꯁꯨꯒ ꯂꯥꯟ ꯀꯟꯒꯦ ꯍꯥꯏꯕ ꯍꯥꯏꯕꯅꯤ ꯀꯣꯃꯤꯅ ꯉꯁꯤ ꯂꯦꯞꯄꯤꯕ ꯐꯤꯔꯦꯞꯁꯤꯅꯤ ꯑꯗꯨꯅ ꯑꯔꯥꯟꯕ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯀꯅꯥꯅꯣ ꯔꯥꯖꯅꯤꯇꯤ ꯑꯃꯒꯤꯅ ꯀꯅꯥꯅꯣ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯟ ꯊꯨꯝ ꯈꯔ ꯄꯤꯔꯒ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯏ ꯃꯆꯥꯕꯨꯅꯦ ꯑꯔꯥꯟꯕ ꯉꯥꯡꯉꯤꯕ ꯂꯩꯕꯥꯛ ꯀꯟꯕꯁꯤꯡꯗ ꯉꯥꯡꯉꯤꯁꯦ ꯃꯥꯏ ꯃꯆꯥꯕꯨꯅꯦ ꯅꯟꯊꯠꯂꯝꯃꯤꯗꯣ ꯂꯩꯃꯥꯏꯁꯤꯗꯒꯤ ꯍꯤꯡꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕ ahal loiba koina me tang ahum dagi ngachi noma pothada na awak ana kayagi mating pangida akoi busu segai ga hat ke haiba aran ba tawraw se manipur da leiba maya paibi marai ba kalam si nangi na sali ni komi gi ima sing na kan ngadaw na te noi khudi ma puksen khuyin tong larga ngarang nahan sursanpur da internet ta thangli do male mamagi lanjao gi khusukulai hojik leira mani sursanpur da atop da thagali manipur gi press media na thagate thagalak pado prithvi amagi lanjau gi pulai le rabani ai khoi section si ai khoi uksen manas si imalai ba kanse ai lo rabasune khamse selaga na haji army gi geta ai mang thagaga hana pakhai han ge sapi da batar gadi army leibe yaroi manipur gi leimai da khukki gi misang changba army matam mamadadi army sidi matam changna le abnina ima leibak ki damak to wo kumni hojikti sabu hingna phargan babu pusa akoi kutasino sinata gadi army ki kem da ima lising kaya la kan hai bisa
노인의 리싱 거야 까프가 북기대 신에게 하듯이 말랭 칸나부터 아니 하듯이